Union Home Minister Amit Shah na numit chamanigi manungda pangthokadaba point manga maruiba point manga thamkre. Haidaba point sing adu ahanbada Kendra Sarkar na Indo-Myanmar border da kilometer kuntra Sambal khaba loikhre. Masigi mathakta kilometer sahumga maudranipan kilometer Sambal khana naba senpham sanction tawkhre. Ani suba point ta Sarkar asina maru oiba jaga kayada security matik chana thamba haure. CRPF na Assam Rifles Battalion ani sindokpa haure. Ahum suba point da illegal migrant singbu line chongthok chongchin yadanaba free movement regime asi louthokhre. Amasung Bharat visa yaudana sangba yararoi. Mari suba point ta hana lebak asida lairamba ngaksenbagi ahoba sing mentionba haure. Manga suba point ta Sarkar asina community animaka wari sanaduna santigi lambida laknaba honagani amasung atuba matamda santi puruklagani. Makha tarakpa pawda angomcha bimol akoi jamgi Facebook page tagi asumna update tarokli. Sharak asida BJP gi Bharat lengak na makhoina lengak pairakpa numit chama suba numit amadi Prime Minister gi mapok kumon pangthokpagi khodol oina amukta thokhidraba Manipur bu thugaina ba honrakpa chahi ama tha mari suraklaba violent thongbu mayoknaduna solve tawnanaba road map lambi yaladuna Bharat lengak na Manipur da dukan 13 hangdoklagani hari. Manipur da Fagatliba khulai chad kuntra di police ta leitaba afaba makhalgi khutlaini report. Manipur da thokliba wathok asi makha tarpo in security forces na Fagatliba khulai sing asi chad kuntra di police ki amri da leitaba afaba makhalgi khulai ngaktani haina official sing na phongdorakre. The Indian Express ta phongba paw asina makha ta na hai state asigi amri dagi sing amadi tamgi tongan tongan mafam sing da hokhiba metha dagi hauraga punna khulai lising taruklom lakhrabani. Masigi manungda khulai lising aniga satruk rom recover tawkhre. Hairiba recover tawroba khulai asigi manungda sada kuntra di DM 13 M 19 M4A ama karbaina chingba afaba makhalgi khulai ngaktani. Loinana nauna recover tawre hairiba khulai lising aniga satruk asigi manungda lising amaga chani di state amri dagi lakhiba khulai ni. Loinana khulai chanipan afaba makhalgi sophisticated nongmai sing aduni. Loinana khulai chatruk na countrymen ngaktani. Awang bathaki security official amana phongdorpagi matungina Manipur gi wathok asida nakal animaki militant group sing yaksilakpa maramna afaba makhalgi khulai sing asi yorkpani. Lan asida India lengaka suspension of operations chanaduna leiriba kuki lalalrup sing asisu yawi haibagi khudam lei. Lan asi hena sangtharakpaga iroinana countrymen weapons sing asigi mapangan hena kankhalakpa thengnari. Hanaktasu kilometer mangarom sana chatpa missile ama moirangda tarakpadagi mi siba phaw yaukhrabani. Asumna kuki singna makhoigi pompi asi yamna hena phibam phana semgatle. Kangpokpi district ki Langnom village dagi kuki khulngakpa amana Indian Express ta phongdorpagi matungina makhoigi bomb expert singna pompi asi sabani. Loinana hairiba anabu missile asi kilometer 33 dagi na 30 phaw sana chatpa ngami. Masi barrel gi asangba amasung maduda habliba kantruk makha poli hairi. Kotugi thaupuba amana phongdorpagi matungina lan asi horokpa matamda pompi asi sinaduna lanthengna rakhibani. Ahanba oina makhoina saramba pompi adu meter kuntrarom sana chatli. Adubu haukhiba November amadi December thada anisuba category pompi asi saduna thamkhibani. Masidi kilometer 33 dagi na 30 phaw chatli. Security official amana phongdorpagi matungina Imphal tampak asi yamna pikpa maramna jamar thadokpa Imphal airport ki air traffic control da yamna chaunu khudong chadaba mayokna hali. Masigi khudong chadaba lawduna drone bombing adu tawrkhibani. Hojimaki oinadi hand to hand mobile jamar siznari hari. Me ahumgi thokdok mamangdagi lanmi sing sem saduna thamlabani pisine. Manipur da hokhiba kumja lising aniga kulumdoigi March thada ungkhanaba leire masina maram oiduna me ahumgi thokdok mangoinana lalmi sing sem saduna thamlibani haina Assam Rifles ki hanagi Director General PC Nair na phongdokre. The Hindu da piba interview amada PC Nair na hai me ahumgi thokdok adu numit adugi nungthilpung ani makhairom tabda thokhibani. Adubu Assam Rifles ta mateng pangbinaba hairakpadi numidangi pung 9 makhairom tare. Masi state asina hana irang asi masan laksinba ngamgani khanbadagi oirangani. Hongkhiba kumja lising aniga kulumdoigi March kuntareta furup anigi marakta ungkhatnaba leire haibagi paw phangki. Maitei singna ST list ta chanbagi matangda High Court na takhiba rai amagi matungda phibam asida lakhibani. Masigi matungda me ahumda pangthokhiba Tribal Solidarity March ki thokdok asi oirakhibani.
Manipur thokliba thokdok asi intelligence failure ni haina maral siri adubu Assam Rifles nati hana pausing asi phanglabani court ki judgment adu hek takraba matung dagidi Assam Rifles na sem saduna lairabani matam aduda makhal amatagi order phangdrabasu Assam Rifles amadi army gi kalam khara sem saduna thamki loinana Chuchampur amasung Imphal kalam 35 thamlagadi yaragani khanki maram asina me ahumdagi state lengak na hek hairakpaga kalam sing adu pungkhai fadana mathau tawba hawkhibani karigumba numit aduda sem saduna leramdaba thoklabadi mi lising ani ahum lom mathakta siramgani numit adugi nungtil pung ahuma khairom taba matamda mahak masamak chief minister office ta lekhi adubu requisition gi order di numidang pung nipan makhairom taba matamda phangki irang adugi hek horokpa ahan ba chayolda miyoi humphu manga sikrabani masigi matangda hawkhiba tha 13 asida miyoi chani ga 38 sikhi loinana miyoi lising humpurom hena lanjena duna leiri wathok asi losenanabagi pambaidi furup anigi marakta wari sanaba asina oigani masina maram oiraga Assam Rifles amadi army na hawkhiba kumja lising aniga kulumdogi June thada wari sanahnaba tharang tawkhrabani loinana maira paibi civil society organization kharasu pau phauno bisu horomlabani makoina ahan bada yaramde adubu khara makhai ya ba horomlabani loinana wari sanaba asi Guwahati da phawbo pangthoknaba khanaramlabani adubu numit 10 rom layerga nupi ani mafi thongdana chalhanbagi video viral orakpadagi thawrang adu mai pakhidabani madugi matungdagi furup animak na paiba yadabagi phibamda leinakhi hairi